कोई ना ngasi yeng chali je Mughal garden ngasi last day ne akoi hana chatpe plan tok da ba ado ngasi Sunday oi budu da koi sum karai chalu je khana budu da Mughal garden yeng ur je na thokle ine last day ju oi rame blessina bus tongning baga mapa su sare blessi ju bus tongge da hai bane akoi metro da lakune metro station da gi na Mughal garden phau chatpagi je akoi gi sarkar na gari arrange tor thambi ba moi gi gari ju am nuai tong ba hagar anda ni ko hagar anda chakki bagi ju halakoi ju gari loine arrange tor thambi ado akoi hobe hobe to bagi gari do number na akra horen kumda bai do oina namage akoi hojik yaure asijina akoi na tongai bus to sida Amrit Udyan hana na koi Mughal garden hairam bane ba bart ki president gi kaino dune garden dune president house ki manakta leba garden do hojikna Amrit Udyan an maming thon gre hana Mughal garden haina maming chatlam bane ado mai ji kaino ne ba chahi amda amu khatne ba kaino to ri je hangi je adi chahi chupa tha ama makhai ani mu hanga ba hana di tha ama hangam bane hojik ti tha ama makhai ani me hanga ba male chahi amda Hamada si changak pagi je maroi nak kar kanangang Hamada si changak pagi je nakalam da nungsi hidak kumba adugumba thaho bane handakti lai nga ta adu gi thabam du yogdri sina lambi changak pagi du akoi mamang chahi da jula e yeng ba adu mamang chahi da kano urapa dunia ma je adu jaga du yogdri ba si Aja tree house lai buje udra male a manung du asi yam phajan sida medical gi first treatment moi sidai da koi gi ana ye yaura ga jo first aid pibam ne sidai ne nang sigi mafam sida ne maroi na ku piju na wai thai ga nung si dak na phaido mama moi phaidom chaung chaung na dumai thai handak na rose kumba flower gumba nga to oina tha lairam se butterfly ge as thoi thoi di haro lo re si u bata mana oina haire idudi thoi thoi na no re ni se butterfly le re na sigi pambi ke haidunu sibo kongnang pambi achau bi yam phaje ego sigi je music ka yam chane ising chai bi se classical music hapa do akoi music se lok thoge copyright la ni ising ka kholak phaje ga isei du ga yam chana ba kan music ga ising ka kholak phaje ga happy ba music du akoi jing main garden da changa bane se silai re ahamba main garden to rashtrapati baun lai re president lai bam do mang do uri ji ahamba mamang da lakhu di mi khuchin do aduna yengbam khangde ha ba aduna koi kaino da nungdin da lakpagi mi chin man da na ngak tang mu lepa ya da moina chalo phone number da mai nam me ha ba au handakti ayu khoi ahan ba base to da lakpagi mi ji ko ne da no ai cherai adi mana am ta yaw da gai ko lai do ma ta phajai ba angang ba yellow color shi ho ba nam da si main garden do ni si jina garden je akoi gi phadi yam phajaba adu chongman da ni yingbam khangdab do tore ba adi karam ba ying do no khangdab gi phadi loi phaje yam na na tobudi bharat ki president lai bam gi garden ni moina sumaina u pambi masak thara thambaje sisina nungsa sabagi urum thupam ju oiba decoration gi ju oina phajare urum thupam ju oi si yam ni si jaga je am ngai nungsa khoi kan to na kotha bai di best tare blessing na nei bane asma mai jo ano okay mai ano di man tu dekra ba ma pai ano ne ma office
ꯃꯣꯏꯁꯤꯒꯤ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯕꯥꯎꯟꯗꯔꯤꯁꯦ ꯁꯤ ꯊꯧꯔꯤꯁꯤꯅ ꯈꯥꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯍꯥꯏꯕ ꯀꯩꯅꯣꯅꯤ ꯄꯔꯃꯅꯦꯟ ꯅꯠꯇꯦꯕ ꯃꯥꯏꯁꯦ ꯑꯗꯨꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯁꯤ ꯑꯗꯨꯝ ꯒꯥꯔꯗꯦꯟ ꯍꯦꯠ ꯀꯩꯅꯣ ꯇꯧꯕꯒ ꯃꯣꯏ ꯀ꯭ꯂꯣꯖ ꯇꯧꯁꯟꯕꯒ ꯑꯁꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯗꯧꯅꯦꯕ ꯕꯥꯎꯟꯗꯔꯤꯁꯦ ꯃꯤ ꯂꯥꯛꯄꯗ ꯀꯩꯅꯣꯁꯤꯗ ꯃꯔꯛꯁꯤꯗ ꯆꯪꯗꯅꯕ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯈꯥꯖꯤꯜꯂꯤꯅꯦꯕ ꯁꯤꯒꯤ ꯌꯦꯜꯂꯣꯁꯦ ꯑꯦꯄ꯭ꯔꯤꯜ ꯁꯤ ꯌꯦꯜꯂꯣ ꯂꯩꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯍꯥꯏꯐꯦꯠꯇꯤ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯦꯟ ꯒꯥꯔꯗꯦꯟ ꯌꯦꯡꯕ ꯂꯣꯏꯔꯦ ꯃꯊꯪꯅ ꯔꯦꯛꯇꯦꯡꯒꯨꯂꯔ ꯒꯥꯔꯗꯦꯟ ꯁꯤꯗꯅ ꯔꯣꯁ ꯒꯥꯔꯗꯦꯟ ꯔꯣꯁ ꯉꯥꯛꯇꯅꯤ ꯊꯥꯔꯤꯁꯦ ꯔꯣꯁ ꯑꯇꯔꯒ꯭ꯂꯥ ꯉꯥꯛꯇꯅꯦ ꯉꯥꯛꯇ ꯌꯦꯜꯂꯣ ꯃꯥꯏꯔꯣꯟꯁꯦ ꯔꯣꯁꯀꯤ ꯔꯣꯁ ꯉꯥꯛꯇ ꯁꯤꯗ ꯃꯆꯨ ꯃꯆꯨꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯕꯒꯤ ꯖꯒꯥ ꯑꯃ ꯑꯗꯨꯒ ꯑꯉꯧꯕꯒꯤ ꯉꯥꯛꯇ ꯄꯤꯡꯀꯤ ꯉꯥꯛꯇ ꯁꯤ ꯑꯉꯥꯡꯕ ꯂꯩꯔꯦ ꯌꯦꯜꯂꯣꯁꯨ ꯗꯤꯖꯥꯏꯟꯒꯨꯝꯕꯁꯦ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯍꯦꯡꯒꯤꯡꯒ ꯇꯧꯔꯒ ꯊꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯅ ꯄꯤꯡ ꯀꯥꯡꯒꯨ ꯒ꯭ꯔꯨꯞꯇꯨ ꯂꯩꯔꯦ ꯁꯤꯃꯥꯡꯗꯅ ꯑꯩꯈꯣꯏ ꯋꯥꯏꯠ ꯀꯥꯡꯒꯨ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ ꯐꯣꯇꯣꯁꯤꯗ ꯃꯌꯥꯝꯅ ꯀꯦꯃꯦꯔꯥꯗꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯐꯖꯅ ꯎꯗꯦ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯩꯑꯕ ꯁꯤꯁꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯄꯔꯄꯜ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯌꯥꯝ ꯐꯖꯕꯅꯤꯁꯦ ꯁꯤꯒꯤ ꯄꯨꯂꯞ ꯁꯥꯠꯂꯤꯁꯦ ꯁꯤ ꯑꯁꯦꯡꯕꯗꯗꯤ ꯄꯨꯂꯞ ꯌꯣꯝꯃꯒ ꯌꯥꯝ ꯐꯖꯅ ꯎꯏ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯅꯝꯐꯝꯅꯦ ꯁꯤ ꯃꯐꯝꯁꯦ ꯔꯤꯜ ꯁꯦꯝꯐꯝ ꯊꯥꯏꯅꯗꯤ ꯁꯤ ꯌꯦꯡꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯗꯤ ꯁꯤꯗꯩꯗ ꯀꯔꯤꯝꯇ ꯀꯣꯂꯣꯝꯕꯨ ꯄꯨꯁꯟꯕ ꯌꯥꯗꯦ ꯃꯣꯕꯥꯏꯜ ꯀꯔꯤ ꯀꯔꯥ ꯀꯔꯤꯝꯇ ꯄꯨꯁꯟꯕ ꯌꯥꯗꯦ ꯂꯣꯏ ꯆꯦꯛ ꯇꯧꯔ ꯂꯧꯊꯣꯛꯑꯦ ꯆꯦꯛꯁꯨ 3-4ꯔꯛ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯄꯨꯁꯜꯂꯒ ꯅꯝꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯑꯝꯇ ꯌꯥꯔꯝꯗꯦ ꯑꯗꯣ ꯐꯖꯕꯁꯨ ꯃꯇꯝꯗꯨꯗꯅ ꯍꯦꯜꯂꯦ ꯐꯖꯕ ꯁꯤ ꯁꯅꯥꯔꯩ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯕꯗꯕꯨ ꯄꯤꯛꯄ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯗꯗꯤ ꯄꯤꯛꯄ ꯃꯥꯟꯕꯩ ꯋꯥꯅꯤ ꯁꯤ ꯆꯥꯎꯋꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯣꯏꯔꯒ ꯁꯥꯔꯀꯨꯂꯔ ꯒꯥꯔꯗꯦꯟ ꯆꯪꯉꯕꯅꯤ ꯁꯤꯅ ꯑꯍꯨꯝꯁꯨꯕ ꯒꯥꯔꯗꯦꯟꯅꯦ ꯁꯤꯅ ꯄꯨꯔꯥ ꯁꯥꯔꯀꯜꯒꯤ ꯃꯑꯣꯡꯗ ꯁꯥꯕ ꯅꯍꯥꯟꯃꯨꯛꯀꯤꯅ ꯂꯩꯅ ꯌꯥꯝ ꯈꯔ ꯐꯖꯕ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤꯗ ꯐꯖꯕ ꯃꯥꯜꯂꯤꯗꯨꯅ ꯑꯇꯩ ꯅꯠꯇꯦ ꯃꯃꯥꯡꯗ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯒꯤꯗ ꯂꯥꯛꯄ ꯁꯤꯅ ꯑꯔꯣꯏꯕꯗ ꯂꯥꯛꯄ ꯍꯧꯔꯛꯄ ꯂꯥꯛꯄꯗ ꯂꯩꯗꯣ ꯂꯣꯏ ꯁꯥꯠꯀꯠꯂꯛꯏꯕꯅꯤꯅ ꯐꯖꯕ ꯍꯟꯗꯛꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯄꯅꯤꯅ ꯂꯩꯁꯦ ꯂꯣꯏ ꯀꯪꯁꯤꯜꯂꯛꯑꯦ ꯈꯝꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯐꯖꯕꯗꯣ ꯈꯔ ꯋꯥꯠꯄ ꯐꯖꯔꯤꯅꯦꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯊꯤ ꯍꯥꯏꯔꯣꯏꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯎꯔꯨꯕꯒꯤ ꯆꯦꯔꯩ ꯑꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤꯃꯗꯤ ꯌꯥꯝ ꯊꯥꯅꯤꯡꯉꯤ ꯗꯥꯂꯤꯌꯥ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯣ ꯌꯦꯂꯣ ꯀꯂꯔ ꯁꯥꯠꯄ ꯎꯁꯦ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯔꯦ ꯁꯤ ꯃꯌꯥꯝ ꯊꯥꯔꯗꯤ ꯐꯖꯅꯤ ꯁꯤ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯦ ꯂꯩ ꯉꯥꯛꯇꯅꯦ ꯁꯤ ꯀꯦꯃꯦꯔꯥꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯩꯕ ꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯃꯅꯥꯛꯅꯤ ꯃꯤꯛ 21ꯒꯤꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯂꯩꯔꯦ ꯁꯣꯟꯗ ꯀꯔꯤ ꯂꯩꯔꯤꯁꯦ ꯈꯪꯗꯦ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝꯅꯦꯕ ꯃꯃꯥꯡ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏ ꯁꯣꯟ ꯆꯪꯉꯛꯇꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯊꯣꯛꯂꯛꯄꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯎꯈꯣꯡ ꯎꯖꯥꯎ ꯃꯈꯥꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯥꯝ ꯄꯥꯝꯕꯤꯅꯤ ꯁꯤ ꯌꯥꯎꯔꯤꯁꯦ ꯈꯣꯡꯅꯥꯡꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ